Indiasu Malem asida leiriba nuclear arm oiraba countries asigi manungda amani. Anauba video amada amuka hana taramna uksiri. India gi leiriba nuclear weapons asi karigi damakta matau karamna amasung karamba matamda sizinnagadawribano haibagi miyam khangna leiriba policy adu yengminasi. Ihan hanbada Indiana focus tawriba asi credible minimum deterrent ni. Karigumba atopa country ama hengna India da nuclear weapon attack tawrokpa taragadi India gi su nuclear weapon lay makoida onsinduna attack tawba ngami haibadugi capacity adu so tawba masida Indiana main oina honakibasi nuclear triad ama oiba haibadi surface air amasung water hairiba medium ahumak asida nuclear weapon sizinaduna attack tawba ngambagi capacity aduni hairiba asida India hausi mai pakle irol nungdabu oigera laimaidabu oigera natraga noktakdabu oigera nuclear weapon sizinaduna attack tawba ngambagi capacity adu hausi India da leire. Ani subadana posture of no force use. India da leiriba nuclear weapons asi atopa countries na India gi mafam ama hekta da nuclear weapons sizinaduna attack tawrokpa natragana mafam ama hekta da leiriba Indian army da nuclear weapons sizinaduna attack tawroktriba makai India na hana kaidonungda India da leiriba nuclear weapon asi sizinaba yaroi. Aduga masida mafam ama hekta da leiriba Indian forces sing da nuclear attack sathaba haina fongdogliba asi kudam oina pijage. Karigumba India ga atopa country amaga war thoe haina laurasi matam aduda India gi forcing asina atopa country da sangsinduna lan soknaba matamda atopa country du gi force adu makoina maithiba tare haiduna India gi jaga nate makogi lamda sizinabani haiduna India gi leiriba forcing asida nuclear weapon sizinaduna attack tawba taragadi madudasu Indiana madugi chapchaba pakum nuclear weapon na adumak pigani haibani. Mathangdana karigumba atopa country amana yamna powerful oidaba apikba nuclear gi tactical weapon ama sizinaduna India gi mafam amada attack tawrokpa matamda India su makoigumna makoina sizinariba adugumba powerful oidaba nuclear tactical weapon amana makoida amuk attack tawrokani haningai leite karigumba nuclear weapon abu attack tawrokpa taragadi atopa country aduna khanba phawba ngamdaba mawong amada India na soidana attack tawrokani haibani. Aroibada India na makoigi leiriba nuclear weapons sing asi atopa nuclear weapon leijadaba country singda kaidawnungda sizinaroi. Khudam oina India ga atopa country amaga lanthokba matamda atopa country adu nuclear weapon leitaba country ama oiba taragadi India na fana maithiba taragasu India dagi atopa country aduna fana henjilakba taragasu India na kaidawnungda madubu maithiba pinabagi damakta nuclear weapon sizinaroi. Aduga atopa point amada karigumba country amana India da biological weapon sizinaduna war chatharakpa taragadi hairiba country adu nuclear capable oiba country ra natragana oidabara haibasi yengloi direct nuclear weapon na attack chathabagi oithokpa adu lei. Masini India gi nuclear doctrine da phongdokliba wafam sing aduga Shiv Shankar Menon ne iba choice inside the making of India's foreign policy hariba lairik asida yawba wafam kharadanga yengminasi. Lairik asida mahakna India gi leiriba policy asi flexible oi haina phongdokli masigi maramdi India na hamliba policy sing ekoina ngasai mathakta phongdokhiba statement sing adu India gi oina leijaba foreign policy ni ekoina UN da satuna masimak sungsoi soidana tawragadabani haiduna pisiluba leite maram aduna masi India gi oiba policy ni karigumba mathau taba taragadi semdokpaki oithokpa adasu adumak lei. India na mamangda soknakiba lansing Pakistan babu oigera China gabu oigera India na hana attack tawruba amatta nate makoina hana attack tawrokpani maram aduna tungda karigumba atopa country amana India da nuclear weapon attack tawrokani haibasi tasing tasingna khangba taragadi India na hana attack tawbagi oithokpa adasu adumak lei.